Lakhipuronline Manipuri July ki tang kuntra yumsa kaisha numit ki Khomjinba Pao tabirase. Ahanbada maru Pao National Education Policy NEP haudoki bachahi manga mapung phare Assam gi oina punna hostel chani ga subna mapan sana ba thaurang lokot khre Kasar Police na silchar da jatha ki bakhongjang amada yam khra bahuran polam singaloina na masida chena bahuran ba mioi kuntra nipan phagat khre Saknai raba rajniti bid amasung Rajya Sabha gi MP oiramba Komolendu Bhattacharya gi aroiba mathau mangam ngarang pangthokre Manipur gi Government Higher Secondary School singi aphaba mahiroi singbu MGHSLWA na taramna hokadori Southeast Asia Cultural Organization Sikogi taramanga suba foundation degi thauram laklipa August manga da pangthoklagani Parliament tangarang Operation Sindur gi matang da khanakre Pakistan gi nuclear blackmail kanaroi haina Pradhan Mantri na phongdokre Thailand gi konung Bangkok ta nongmai kapagi thaudok ta taruk sikre amasung jiribam da chathariba kang tournament tangasi Ichel Club Dibonga YLC Dibong konoga sanaragani Haujik mapung oiba pau tabirasi National Education Policy haudoki bangarang chahi manga mapung phare chahi manga asida jati gi education policy asina mahiroi singda hena biding thamba masung tungi damak sem saba education system amagi yumpham semkhre thauramasi sarukama oina ngarang New Delhi gi Bharat Mandapam da laibak sinba thungna chathaba dharti aba upajatiya gram utkarsha abhiyan gi makhada tribal mahiroi singi damak hostel sana namagi urep yung tambagi thauram pangthoki Kendra gi mahima singi mantri Dharmendra Pradhan na virtual oina thauramadu pangthoki masigi makhada Assam gi damak apunba hostel chani ga subna mapan sana na bathaurang lokot khre masida lupa crore chanipan ga tara manga changani amadi rajya gi jila kunumdoi gi khungang changma ga nipuni thoi konsin gani hairi hostel singa silingkhat pagi pandamdi manung hunjin ba tribal mafam singda mahima singi mangal phanghan bahai basini panba yai Jati gi Education Policy NEP 2020 asi Kendra gi Cabinet na lisingani ga subna kungi July gi kunma panda ayaba piki bani Karbi Anglong jila da khwaidagi yamna nipuma thoi Dhemaji da kuntrama thoi amadi Nongchup Karbi Anglong jila da hostel kunmanga gi urep uyung tamki Thaurang asigi makhada Manipur gi tongan ba jila singdasu school amadi hostel sing sana naba virtual oina urep uyung tamki Kasar Police na silchar da chatha kiba khongjang amada yam khra bahuran polam singaloina na masida chenaba mioi kuntra nipan phagat khre makoi bungarang nungthil silchar gi district and session judge ki court puthoke phagalaba polam singadugi manungda sana gi polam singaloina na motorcycle ahom cycle ani aluminium gi wire sing jung gi polam sing battery khudang gari smartphone na chingba yawi haina ngarang sodor thana mamangda Kasar gi senior SP Numal Mahatana Paumi Singh da phongdoke Panbayai handak kharani gi mamangda silchar itkhola da leiba thabak tagi potharaba BSF imung amadagi sana gi polam sing huran ki bagi toktok thoke hairiba sana gi polam sing adusu ngarang imung adugi BSF ki mi adugi mahaki nupi gi khutta sinakhe আমি জিলাৰ যিসকল নাগৰিক আছে নাগৰিক সমাজ আছে তেওঁলোকৰ কিছু সংখ্যক লোকে আহি পেলাই আমাক দেখা কৰিছিল আৰু তেওঁলোকে কৈছিলে যে অতি সম্প্ৰতি কালত কিছু চুৰিৰ সংখ্যা কিছু বাঢ়িছে সকলো আমাৰ বিষয়া আৰু পুলিচ কৰ্মী ইয়াত নিয়োজিত হৈ আছিলে আৰু ইয়াৰ লগতে গোটেই ৰাতিৰ ভিতৰত আমি 38টা চুৰ বাইক লিফ্টাৰ আছে ইলেক্ট্ৰিক বস্তু চুৰ কৰা আছে আৰু বাচন বৰ্তন চুৰ কৰা এনেকুৱা ব্যক্তি আছে সকলোবিলাকক মিলাই আমি 38 জন চুৰ আমি ধৰিবলৈ সক্ষম ইয়াতে ইটখোলা অঞ্চলত আমাৰ BSFৰ এজন ৰিটায়াৰ্ড SSBৰ এজন ৰিটায়াৰ্ড অফিচাৰ তেখেতৰ ঘৰতে চুৰি কাৰ্য সংগঠিত হৈছিলে আৰু তাৰ পৰা সোণৰ গহনা তেখেতৰ সহধৰ্মিনীৰ সোণৰ গহনা মিতালী দাস মিতালী নাথ তেখেতৰ সোণৰ গহনা চুৰি কৰি লৈ গৈছিলে আৰু আমি অভিযান চলোৱা কালত আমি সেই গোটেই সামগ্ৰীখিনি আমি উদ্ধাৰ কৰিব পৰা নাই কিন্তু তাৰ সৰহ সংখ্যক যি সোণৰ সামগ্ৰী আছে আৰু সেইখিনি আমি পৰীক্ষণো কৰিলোঁ আৰু সেইখিনি পৰীক্ষণ কালতো সকলো পোৱা গৈছে যে সেইখিনি
Saknairaba Rajnitibid amasung Rajya Sabha ki MP oiramba Khomjinba Pao aroiba mathong mangam ngarang pangthokre Silchar da leiba lupasigi maigei Rajniti luchingba sigi maphamda ikai khumna bodki mahak haukiba thangje nimita Kolkata da leiba mahaki yumda masagi anaba manamaram oiraga taibang thadokhi ngarang leiba kokpa nimita mahaki thawa yaudraba haksang Silchar GC College manakta leiba mahaki yumda thunglabada mahaki mung manung amasung atai miyoi kayana aroiba bidai pikhi Sri Khomjinba Pao ki haksang Silchar Agroni Club ta puraktuna club ki member sing na ikai khumna bodki matungda Silchar Red Cross Society India Club Silchar Jila Congress loisang Silchar DSA amasung atai mapham singda awaba phongdokpagi khongsit ka loinana miyoi kayana luchingba sida ikai khumna bodki loisilakpada Silchar Sosan Ghapta mahaki aroiba mathau mangam pangthokhi Thauramatuda APCC ki President Gaurav Gogoi ki mahut sinna Sri Pranjal Gatawarna Laiki Chabun Katki Mathang Oina Kasar District Congress ki Maiketagi Dr. Maimon Santikumar Yauna Atay Masak Naiba Miyoi Kiana Laisu Katuna Ikai Kuna Bautki Amadi DCC ki Mipam Dasu Minute Ama Tumina Laituna Apapa Pongdoki Manipur Government Higher Secondary Lecturers Welfare Association MGHSLWA gi maigedagi Manipur Government ki makhada leiba Higher Secondary School singi apaba mahiroi singbo okpagi thormama lakliba August ki ahanba chayolda pangthoklagani masida rank holder sing amadi lising aniga kunmanga gi overall school topper singda pugning thagotpa amadi lenga ke Higher Secondary School singbo hena apaba mahiroi puthokpa ngamnana bagi pandamda pangthokpa thoramni hairi Masida Government Higher Secondary School singi Principal Natraga in charge singna hayeng July ki tang 13 phawbagi manungda WhatsApp number 7005495014 number asida 60% amadi masigi mathakta phangba regular mahiroi singi maraktagi school topper ama khanbiraga mahiroi gi ming exam roll number percentage phangkiba mark na chingba loinana admit card amadi mark sheet pisenbirakna bahaire Southeast Asia Cultural Organization Sikogi Taramanga Subo Foundation Degi Thauram Lakliba August ki manga lepak popanamita pangthok lagani Thauram asi Yai School Imphal da leiba Manipur Dramatic Union MDU gi hall da pangthokani Thauram asi da mithunglen oina Manipur Sarkar gi Directorate of Environment and Climate Change ki Director Dr. Taurangbam Brajakumar sarukjagani Sikogi President Nongtomam Gobordon mangang nami phamapoy gani Ikai khumna jaba mithung sing oina Siko gi advisor Akham Langol Phayeng Khulakpa Ningthaujam Toyai KSA gi President Sukham Bidananda Andro Khulakpa Sagolsam Chandramete Chingkhai Khulen Siko Branch ki President Wahengbam Pamhaiba Jenims ki former Director Dr. Laisram Debena Chingba Miyoi Singh Sarukjagani Hairi Thauramasi SKTV ki Sub Editor cum News Anchor Takhelambam Olivia na conduct tobigani Hairi Government of India gi makhada leiba PM3 School sin khalakpada Jiribam gi Ahmedabad High School su yaure School asida ngarang haunabi matungina School asigi Headmaster Abdul Salam 40 AC Jiribam gi MLA gi mahut sina Muqtadir Hussain Senior Local Education Activist Muhammad Abdul Hasim Tongan the community ki leader sing school ki staff mahiroi sing amadi khunja singna saruk yadana school asida Ministry of Education na pibirakpa PM3 school ki plaque maikum hangdokhi masigi damak kendra ki mahima singhi mantri Dharmendra Pradhan Honorable Minister of State for Education Dr. Sukanta Majumdar amadi Honorable Minister of State Education Independent Charge Jayanta Chaudhary bo ngamkhai leitana thagat sari haina school asigi maigedagi phongdoragli Parliament ki mifamda ngarang Pahalgam da thoki batam thiraba thodokatugi pauko moina chathakiba Operation Sindur gi matangda khana nainakre Thauramda Pradhan Mantri Narendra Modi na Bharat na hojik terrorism gi mayokta akanma mawongda paukum pigani haikhe Pakistan gi nuclear blackmail natraga masigi kihanba sina karisu kanaba phangloi Operation asigi matangda palladuna Pradhan Mantri na Bharat lani buthagatke Pahalgam ki tamthiraba thodokatu da chenaba terrorist ahum amasu Bharat lanmi na ngarang hatkre haire Ngarang numidang wairamda Thailand gi konung Bangkok da sahar gi mi yamna chinba chana thakna bagi pochai yonba kaithel amada sakhangdaba miyoi amana nongmai paiduna lakdaga miyam marakta nongmai kapsilaktuna mafam adugi miyoi taruk
थौदोकफम द लेखिद्रे अतै मियोय कयामरोम अशोकपन नंखरे हाइरे पाउगी मतुंगिना नोंमै काबलम मियोय अदुसु मसाना मसाबु कापसिनजदुना सिजखरे हाइरे पुलिस ना मफम अदु कोइसिनदुना थिहुमकी थबक चथखरे हाइना पावसिना मखातारे District Kang Association Jiribam na senduna Dibong Kuno Community Hall ki Kangsangda sanariba ahanba Mix District Kang Tournament lising iniga kun mga gingarang sanakiba pre-quarter final round da MNCB na SAYCB sorok ating bibu Panjal Tara Mapanda Maiti Hankre Mesasi ke Manglemba Amadi H Inaupisak na referee Amadi scorer gi thodang lobike tournament siging asinung tilpung amataba matamda Ichel Club Dibonga YLC Dibong Kunoga Sanaragani Energy Healing Center Rongpurda computer gi matenga anauba madi ariba anaba singbo computer gi matenga layong khangdokpuna layang ba hausare computer gi matenga makal makhagi anaba singi report lokthokpuna haksangi awat machal kaya menkhanana ba amadi supplement piduna naturopathy amadi magnetotherapy na layang bajaragani maruwaina nupi gi laina sing e watpa angang khawgi laina angang oidaba nupa singi phambi sonbagi laina prostate gland chawthokpa kidney amadi ising marigi anaba nung leiba sinus diabetes BP stroke paralysis nerve amadi brain gi anaba khwang naba khutang chikpa spondylitis phai chingba liver amadi chakhau gi anaba piles wakhal gi anaba tumba yadaba sor chinba gi laina sine chingba layang ga yarakani loinana matam sangna hu chemba hidak charakpadagi side effect amadi ida hu chemba toxin leirakpa e watpa gi anaba koktanaba amadi steam bath ki kudong saba leijare silchar rongpur part 2 gi stone crusher manakta leiriba energy healing center da ngasimak gengsimbirabu mangjongna appointment ki damak mobile number 9395732456 number asida call tobiragna bakhangajari Lakhipur online channel asibu yengbiri basingna pawasibu like amadi share tawbiu amadi hojik phawa channel asibu subscribe tawbidri basingna subscribe tawbiu Aroi bada maroi papau amukhanna National Education Policy NEP hodoki bachahi manga mapung phare Assam gi oina punna hostel chani ga sumna mapan sana ba thaurang lokot khre Kasar Police na silchar da jathaki ba khongjang amada yam khra bahuran polam singaloina na masida chena bahuran ba miyoi kunthani pan phagat khre Saknai raba rajniti bid amasung Rajya Sabha gi MP oiramba Komolendu Bachacharji gi aroi ba mathau mangam ngarang pangthokre Manipur gi Government Higher Secondary School singi apaba mahiroi singbu MGHSLWA na taramna hokadori South East Asia Cultural Organization Sikogi Taramanga Suba Foundation degi thoram laklipa August manga da pangthoklagani Parliament tangarang Operation Sindur gi matang da khanakre Pakistan gi nuclear blackmail kanaroi haina Pradhan Mantri na phongdokre Thailand gi konung Bangkok ta nongmai kapagi thodok ta taruk sikre amasung Jiribam da chathariba kang tournament tangasi Ichel Club Dibonga YLC Dibong Kunoga sanaragani Lakhipur online YouTube channel gi pau sandok jaba ngasigi oinadi matang asida loijare